ngasi phongkhiba tungan manipuri sifongsinga masum thokhiba thawdo wathoksingdagi maroibi I pawsing myamna thamjagi ahanbada international news hana myamna thamjagi Russia gi hingbada kihalak labadi US thugaiduna mang tak-hananaba Russia gi Khutlai singlai Putin ally President Beranihe Putin gi ally amana Moscow gi nuclear gi shakti bu lana hanthana khalli haina Washington bu moral siraduna kariguma Russia hingbada kihalak labadi United States yauna yekna bu khudimak thugaiduna mang tak-hananaba Khutlai singadu Russia gi lei haina warning tokre Russia gi Security Council gi sahum selaba secretary Nikolai Petrushev gi phongdurakliba mochingadu Moscow na thokondaba pami hariba Malem gi khwaidigi sawba nuclear power ani gi marakta nuclear gi angam tanaba magi kininga oiba sakta madu pukhatpada senior Russians official amadigi khwaidigi nauba duni makoi masagi propaganda na langda thudun leiraba America gi politician singna Russia ga hakthengna lalama tholakpa matamda United States na khudakta mangjongna missile attack ama sathabangam madugi matung Russia na makhatana pakhumpi bangamloi haina thajaduna laidi masim yengtienba apangbagi mathokni amasum yamno khudong thiningai ne haina Roziaskaya gazeta pausi dengasi Nikolai Petrushev haki Russia wakhal phate amasum masigi military gi ahenba khudong saba lai haidunasu kanagum amatada ki hande adubu karigum laiba sigi hingmada ki hanbagi thawdo ama thulak patarabadi United States adu yawna yekna ba ma hektabu thugaiduna mang tak-hananabagi akhanaba matamgi Khutlai sing lai hainasu mangna haki Russian special military operation ni haina hawkhipa sahi gi February da Ukraine da troop listing kya thajin ki badugi maram singi manungdege madi US na lusingba NATO defense alliance ka kip ka yasinar ki badugi tholakadawa security gi akiba ama thingnabani haina Russia na ki madugi matungdigi Moscow na West pu Russia gi mayokta nuclear gi kihanbasing sathai haina sumaral sikhi amasum Russian state ki hingba haibadumak khudong thiba tahanbagi sathiba phibam singda nuclear Khutlai sing sejinanaba Russia na thawrang tawduna lei haina sapungduki thangjanamita President Beranihe Putin na Kiev kidama NATO na military sogat papiba amasum US ga muknaba ma hengat hanba amagi matangda US na lusungba military alliance aduda warning ama thadana Ukraine amasum Russia animakka ngamkhai tainariba Moscow gi naknaba khungbu laibak Belarus ta tacticals nuclear missile sing Russia na thamlagani rakhoki Nongsup laibak singna phanathina nganglabasu natragana yaningdaba phungdoklabasu Russia na yumlonaba Belarus ta tacticals nuclear weapons sing thananaba President Beranihe Putin na laukthokhiba thawrang singda ahongba leiro hainasu ngasi ningthokaba numita Kremlin haikre European Union amasum NATO ga thangnaba Belarus ta hairiba makhalgi Khutlai sing adu thamnabagi matangna Putin na sayol loiba numita laukthokhiba du US na condemn tawkhi amasum Moscow gi mathakta anauba sanction thamnaba wakya ngangki khongjang adugi matangna UN Security Council gi emergency maphamnaba makhoina demand tawri haina su Ukraine aki aduba siguma makhogi mong singa sina Russia gi thawrang sing adubu saphu piba ngamloi haina su Kremlin wangangloi Dmitry Peskov na ki thangjanamita televised interview amada wangang bada President Putin na nuclear non proliferation gi matangna aikhogi international agreement sing thugai ba tawdana Moscow na tacticals nuclear weapons sing thamgana ki United States na masi decade kya dagi torokli makhogi alliance singi territory da makhoina makhogi tacticals nuclear weapons sing matam kya gi mamang dagi thamkra su Putin na makhata ri hain su paus na makhata rakli Makasa tarak poina to papawmana Imran Khan mahak natraga makoibu hadan gadauri minister mahak Imran bu natragana adan higida butangka amada mahakna Pakistan politics bu pura kre hairaduna angako phungdokpa amada Pakistan gi interior minister Rana Salaolana tantokhraba prime minister Imran Khan laingak pairiba PM LN gi yekna banai khre hanigi prime minister Nawaz Sharif ka yamna naknaba Pakistan Muslim League Nawaz PML ANG senior leader dugi wapam singaduna political circle da maru oina Imran Khan gi Pakistan Tehreek-e-Insaf ta mi paina ponkhre Punjab ki Wazirabad hawkhiba sahi gi November da rally amada mangona sa tharakiba gun attack amana hingaukiba matung Imran Khan ma pu hana bu honarakiba dubu Rama Sanaula hanni haina sumang panki masagi sai khumdra surba Imran Khan hana bigi thawrang aduda makhoi yawi haina FIR gi dam CM da Prime Minister Shehbaz Sharif amasum ISI officer amagi maming sing supanki private TV channel sing ngarang nomaizin numita interview ma minister Sanaul Han haiki Imran Khan natraga aikhoi bo haran ki dawri
Hauzik maakna leiba asigi politics pu ani asigi marakta supnagi amakhak PTI natragana PML and lehaunabigi tangkak amada pusilakre PML gi hingba haibaduma khudong thiningai da leire amasum ma kamuknaba ma loisinanaba ma ki mayokta aikoina angamba sangda sangsinba tari Imran Khan politics pu yengthina bata onthokre Hauzik Imran Khan aikoi yeknabane masum ma pu yeknaba duoina lawgani hana Pakistani Interior Minister aduna laktoki adobe Interior Minister Salaullah ki statement aduda kana yaning da phungdoktuna PTI lusingba masum hanagi Federals Information Minister Fawad Chaudhry naiki masi PML and coalition's government ki Imran Khan da atamnana hanaba kihenba mani Salaullah na geng natragana government ama salairibra Supreme Court ta sarip singna lusingba PMLN bu Sicilians Mafia mani haina yamna sumna laktokrabani amasum maki statement aduna madugi khudamni masi Imran Khan gi punchida phone kihanba ma oiba maramna masibu khangjinbinaba Supreme Court ta PTI na appeal tokhi ruling party amana Pakistan gi miyam gi lusingba ma buhana ba phone laktokwa si haukiba matamda kaidongai da ukhidri hainasu PTI na haikhena pawsna makatarakli Makasa tarak poina to papaw mana President Draupadi Murmu numit nini gi khongsa ki damak West Bengal da thungkre Kolkata security ka khanangkre President Draupadi Murmu numit nini gi khongsa amagi damak ngasi numijungba matungda West Bengal gi konung Kolkata da thungkre President of India oina thabak paiba matung mahaki ahanba West Bengal khongsa asida makpu Governor Dr. C.B. Ananda Bose amasum Chief Minister Mamata Banerjee na Kolkata da taran okre Magna Netaji Subhash Chandra Bose amasum Rabindranath Tagore gi yumsing satuna maki khongsat adu hoki Kolkata gi Netaji Bhawan Netaji Subhash Chandra Bose ta ikai khumna bu labatungda president na ikai khumna ningai oiraba poet amasum philosopher aduda maki ikai khumna ba utnaba Rabindranath Tagore gi residence Dolasang ko Thakur bari da sakhi West Bengal the mark ahan ma khongsat aduna mark guard of honor ama pidun ikai khumna ki kona numid asida Kolkata gi Netaji Indoor Stadium da mark pu ikai khumna bu utuna pangtokodoriba civic reception ama president sargyagani khongsat asigi nini subada President Murmuna Ramkrishna Mar amasum mission gi headquarter oiriba Belur Mart sakani Kolkata da UCO Bank ki sai Mart pu surakpagi thoramada sumana sargyagani President khongsat asigi manungda Biswa Bharati University ki sahi gi convocation adu mahakna preside taunaba Santiniketan da khongsat amasu yauri Rabindranath Tagore na linkhalam kiba Santiniketan da satpa khongsat adu West Bengal da president gi khongsat ki marueba ma oirambe President Murmu na Kerala Tamil Nadu amasum Lakshadweep sakhiba sayol masang khongsat amada Tamil Nadu gi Kanyakumari district ki Vivekananda Rock Memorials adu so handa genki Maki official Twitter handle gi tweet amada memorial amasumadu sangbat kibada maru oiba misak oiriba laikhidraba Eknath Rana Deji gi damak maki pamjabatu makna phongdokhi West Bengal the president gi khongsat asi state asida hauzik sathariba political gi mawong kaya marum asigi yenglaga maru oiri lengak pairiba Trinamool Congress na lakadoriba assembly mikhal singda Bharatiya Janata Party BJP digi akan basingna bama mayuknari hainsu pawsna makhatari Atopa pa mana COVID ke mari lainaba brain gi laina naba Japanese angang sada tara hena sikhi COVID-19 na soklaba matung acute brain symptoms lairakhiba Japanese angang sada tara hena shiki haibis health ministry gi study team amana handakta release tawkiba national survey ma gi findings utkre survey du gi matung ina kumja english ngani ga kun gi January amasum kumja english ngani ga kun gani thoi gi me gi marakta sai tara gani pan makhagi individual singda COVID-19 infection ga mari lainaba acute encephalopathy gi case kunthra ga mari thengnaki timaduna brain gi laina adu lakhan khibani haibgi singnane oiba condition sing sienaba patient kunthra ga matuging singki angang kunthra ga mathoi du gi manungda angang tara ga mapan mapung phana phagalaki togum sung makoi gi manungda angang mari di phagalaki di amadi ahenba patient nipana problem sing adu thengnaki Angang nipan du ki manung manga di phamung dagi hendokta bagaloinana wakhal ta da yauna sathiba side sogalaba sing ne haiba sikhanki survey adu gi matung ina patient sing adu gi manungda tangkhaya marum wan thabagi layong senki amasum patient khara da wakhal ta bagi sanghandaki amasum wangang badu wai sing amaga samna dabgi mong uba phangki gumja english ngani ga kungani thogi January natragana madugi matungda coronavirus ki omicron strain Khang narakibada Japan gi individual angang ayamada acute
encephalopathy gi fibam thengna ki haibisi study aduna utki hainasu pausna makhatana supalakli makha satharak poina to papa mana US ki aircraft carrier thajilakpada North Korea na missile ani launch tawduna threat okre US ki aircraft carrier nemis amasum scribe group na Korean peninsula da drill tawgi saktam amagi photoni United States ki nuclear power salaiba aircraft carrier ama amasum adugi scribe group Korean peninsula da saithokuna South Korea gi land gi jahasinga exercise tawba hokiba ka iroinana North Korea na ngasi yamna khudong thine oiba aten range ki ballistic missile ni launch tokrai US amasum South Korea na joint military drill tawba amasum North Korea na Khutlai sanging tawba sina Korean peninsula da tension anga pophona wangkalhali North Korea na ballistic missile ni launch tawri bisi handaki tha sida tarerak su boiri missile launch story bisi US ki aircraft carrier USS Nimitz amasumasi scribe group laktuna Jeju ithat manakta South Korea ki land gi jahasing gi exercise tawbada threat tawbani haina thajari USS Nimitz ki scribe group sida guided missiles cruiser ama amasum destroyer jahas ani siyawri masina drill manungda yeknabagi air strike ngakthokpa ngambagi mapangal uthoki Joint drill pangthoknibas US amasum South Korea gi punna operation sathabang ambagi mapangal hena kangkat hananaba amasum North Korea gi threat maraksida US na makoi gi nuclear khulai yawa puthokpa yauna araiba khulai sakti sejinaduna South Korea bu ngakthokani haina phirebadu uthokani haina South Korean Navy gi spokesperson Jang Do Yang na haki US ki Nimitz scribe group si hayeng South Korea gi mainland hithangpham busan da thungani haina thajari South Korea gi Joint Chiefs of Staff na phungtokhiba matungina ngasi ayuk pung 3:43 gi pung 9 phawgi manungda North Korea gi capital Pyongyang gi kharomna leiba area amadigi missile ani launch tokhi madu kilometer 13 rom sana pairaba matungda samudra da takhi hedi Japan gi military na su missile ani do kilometer 13 rom wangna kakphalaba matungna paikhe masu Japan gi exclusive economic zone gi mapana takhe na phungtokhi North Korea na launch tawkiba missile adu Russia ki Iskander mobile ballistic system ga yamna manaba solid fuel na kapa missile ni han thajari masigi nuclear warhead pubungamba missile si South Korea gi air defense missile system dagi nanthoknabagi damak yamna nemna painaba design tawbani han se thajari atopa pawmadana Israel gi defense minister mafam lakthokre prime minister na miyam da ingthanaba appeal tawkre Israel the Prime Minister Benjamin Netanyahu gi sarkar na Supreme Court ki sakti lathoknaba thorang tokhibadu akanba protest na maram oiraga lepthoklaba yai hena thajari adubu sarkar gi manungda plan adu gi mayokta ahan boina yaningdabagi wangang thorakiba Defense Minister Yoav Galanti ngasi mafam lakthokre protester lising kya Jerusalem da thomjilak maram na Prime Minister na gaita yawba lamsa satnaba masum hingsa tawdunaba miyam da appeal tokre Netanyahu na appeal tawribasi leba asigi president Isaac Herzog na judiciary semdokna bu wathok oiraba khongthang adu khutak tokpiyu maduna leba asigi security economy amasung khunai da threat oire haina appeal tawkraba matungdani Supreme Court ki ka henba sakti laukthokna bani haiduna sarkarna kaniset parliament pass tawnaba honariba law si Israel gi praja kyan su support tawri masina mara moiraga Jerusalem da protester lising kya thomjilakpa sida support tawba kangbuga khut thoknarakadra haibiga akiba kaya leiri protest tawba hokraba matungda ahan boina miyam da wangang laduna prime minister na daite yawbu lamsa satiyo amasum hingsa tawbigenu haina social media da appeal tokhi aikhoi loinamak isilina ngaktin haina Netanyahu naiki confirm tawbudi ngamdriba pawmagi matungina prime minister gi liquid party gi manungi source na judiciary semdoknaba khongthangdu leplaba yai haina phongdokre hadi Prime Minister na Defense Minister Golanpu mafam lakhokhraba matungda Israel gi tungan mafam digi mili singkya Jerusalem da thomjilakre hari Defense Minister mafam thadatpigi wafam hek lakhokhiba Israel masakya na leiba sida khwai digi matam sangna Prime Minister oirakpa Netanyahu gi mathakta yam sakhi hari confirm tawdaba channel ki report amada mi lakh 6 tagi lakh 8 romna protest tokhi hari Israel gi yamna maruiba hartel aripta mili singkana main highway thingzinduna protest tokhi amasum Yehudi singi yamna maruiba Passover natragana thokpibegi sakhang mamoinana khana sainaba tholakpa yabagi phibam masina maikei kya da yamna nungai handri hanasu paus na makhatana sa phongdorakli
Makasa tarak po na masumlosilak po na to papaw mana Myanmar gi junta leader na foreign power singbol leba sida democracy hanjin hanan na buho na bada mating pangbina bataksin kre Myanmar gi military junta leader na leba sida democracy hanjin hanan na buho na bada foreign power sing na mating pangbina bagi wapam taksin kre hana official report amagi matung ina phongdorakli Annual Armed Force Day gi period amada warol period na junta gi leader min aung halaying na hakibida Myanmar gi military gi rule salai basida foreign power singa resistance movement da sagat pe gi mahutta laiwa asita democracy hanjin hanana bu hona bada mating pangbina bigi wapam taksin ki Myanmar da military rule sathari ba sida international gi oina kandem tawri basi national unity government ki aran ba prasar da yum phamoi junta na august tha da election pangthokna bigi damak da thorang tokiba si ikai khangda bigi thawong ne haina yaning da uitkrabani Myanmar da pangthok kodari be election adu maruoina military gi proxy party amana dominant tawgani haibigi thajab leribani hairiba thawong asi mamang election da adumak sathadun lakraba maswari Myanmar gi military amadi government leba asi mahan takanana bo honariba amadi misam praja bo hatliba terrorist group singi matakta matik sabe action lokhotpagi mathok tai hainasu military gi leader min aung halaying na phungdorakli Mana makatana haikibida haujik lairiba Myanmar military government asina democracy gi asumba lambi purana bokhona riba sida international community na mateng pangbina patakshili haukiba sahi yangkai humpu gi matam sida Myanmar military gi lengak sasan lakraba matung tarakpada democracy gi awan ba malaktuna economy gi lamda khumang sakshilakhiba gi thawong military gi junta leader min aung halayeng na ku sathakibadi gi akai bathonki Myanmar lariba political party kya mabu muthatna bokhona khibaga loinana election saruk yaba yahan kide amasum national unity government ka mari laina political party sing punamaki mathakta athingba thamjinki national unity government adi Myanmar democracy hanjin hanana bokhona bada international gi oina support tobinaba takshin khibaga loinana junta gi mayokta gorilla gi attack sathariba Malaysia singna mateng pangbina bus taksilabani Human rights groups in the military resistance fighters in Mayokta Tamtiba crimes in Satahena Moral Siki Makoina civilians population in the attacks at United Nations give make a digiti yam dravada mio million 1.2 hen de lebasda lepam sapam later with the gi lanzinacre Adobo Junta give make a digiti Makoina lebas the attacks at Halibasi civilians in Mayoktanati terrorists in Mayoktanis Hidi Adu Hosku in the Miam Power Matang Solutions are a game of Miampun and Obab Dead Gaminasi.